ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗ ꯈꯣꯡꯐꯝꯗꯨ ꯑꯁꯨꯝ ꯄꯨꯊꯔꯛꯀꯗꯧꯔꯕꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯈꯟ ꯃꯨꯛꯇꯥꯔꯩ ꯀꯅꯥꯁꯨ ꯌꯥꯎꯗ ꯆꯪꯈꯣꯟꯒꯤꯗ ꯂꯥꯛꯏ꯫ ꯋꯥꯈꯜꯗꯨ ꯈꯟꯕ ꯌꯥꯕ ꯈꯟꯗꯨꯅ ꯊꯥꯡꯂꯛꯂꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯈꯟꯗꯨꯅ ꯂꯩꯔꯤ, ꯃꯨꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯉꯁꯤꯁꯨ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯃꯥꯒꯤ ꯈꯨꯗꯨꯝꯒꯤ ꯃꯅꯨꯡ ꯆꯟꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯂꯣꯏꯈ꯭ꯔꯕꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯆꯪꯈꯣꯟꯒ ꯄꯨꯟꯁꯤꯟꯕ ꯃꯁꯤꯗ ꯃꯉꯥꯏꯔꯦ꯫ ꯋꯥꯈꯜ ꯈꯟꯗꯨꯅ ꯁꯒꯣꯜꯗꯨ ꯊꯧꯔꯛꯄꯅ ꯈꯥꯕ ꯉꯥꯟꯕ ꯂꯥꯛꯄꯒꯤ ꯁꯪꯒꯥꯏꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯪꯒꯥꯏ ꯑꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯅꯣꯛꯂꯛꯏ ꯃꯨꯛꯇꯥꯔꯩꯗꯨ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯒꯗꯧꯔꯕꯒꯨꯝ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯨꯁꯤꯟꯗꯨꯅ ꯃꯤꯠꯃꯥꯡꯗ ꯆꯨꯝꯊꯣꯔꯛꯏ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯗ ꯉꯥꯎꯖꯕꯤ ꯃꯖꯥꯏꯕꯦꯝꯃ ꯇꯥꯏꯕꯪꯈꯣꯝꯕꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡꯇꯅ ꯄꯨꯡꯀꯣꯏ ꯍꯦꯛ ꯀꯣꯏꯁꯤꯜꯂꯤ꯫ ꯌꯦꯡꯕꯗ ꯀꯌꯥꯗ ꯃꯒꯨꯟ ꯂꯩꯅ ꯐꯖꯔꯤꯕ ꯁꯪꯒꯥꯏ ꯑꯗꯨꯒꯤ ꯃꯁꯛꯅꯣ! ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ, ꯎꯊꯛꯇ ꯃꯀꯣꯟ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯆꯦꯛꯂꯥꯁꯤꯡ, ꯍꯩꯅꯝ ꯂꯩꯅꯝ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯈꯣꯟꯖꯦꯜꯇꯃꯛꯅꯤ ꯁꯪꯒꯥꯏ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯎꯔꯤꯕ꯫ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯂꯛꯇꯦ꯫ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯑꯀꯣꯏꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯤ ꯃꯨꯛꯇꯥꯔꯩ꯫ ꯃꯥ ꯂꯥꯛꯄꯒꯤ ꯄꯥꯎꯗꯨ ꯌꯧꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯆꯪꯈꯣꯟꯗꯨ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯨꯛꯇꯥꯔꯩ ꯎꯕꯗ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯉꯤ ꯆꯪꯈꯣꯟ꯫ ꯃꯨꯛꯇꯥꯔꯩꯁꯨ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯑꯉꯣꯝ ꯂꯥꯛꯄ ꯌꯥꯝ ꯊꯥꯖꯗꯅ꯫ ꯃꯨꯛꯇꯥꯔꯩ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ, ꯅꯪꯒꯁꯨ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ꯫ ꯍꯣꯏꯅꯦ, ꯏꯊꯥ ꯊꯥꯖꯗꯅ ꯂꯦꯡꯕꯤꯔꯛꯄꯁꯤꯗ ꯑꯩꯗꯤ ꯈꯖꯤꯛ ꯉꯛꯆꯔꯨꯔꯦ꯫ ꯃꯨꯛꯇꯥꯔꯩ ꯆꯪꯈꯣꯟꯒꯤ ꯋꯥꯗꯨꯗ ꯃꯁꯥꯗꯨ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯋꯥꯗꯨ ꯊꯩꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯀꯣꯜ ꯂꯩꯀꯣꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯅꯤꯡ ꯍꯨꯕ ꯃꯈꯩ ꯐꯖꯩꯗ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯔꯤꯕ꯫ ꯃꯁꯤ ꯇꯣꯉꯥꯟꯅ ꯁꯦꯝꯅꯕ ꯃꯤꯒ ꯊꯝꯕ꯭ꯔꯥ ꯀꯝꯗꯧꯏ? ꯉꯥꯏꯈꯣ, ꯅꯪꯅ ꯀꯔꯝꯕ ꯀꯥꯟꯗꯒꯤ ꯑꯁꯤꯒꯨꯝꯕꯁꯤꯗ ꯄꯨꯛꯅꯤꯡ ꯂꯨꯞꯂꯝꯂꯤꯕꯅꯣ? ꯆꯪꯈꯣꯟ ꯅꯣꯛꯂꯗꯨꯅ ꯋꯥꯗꯨ ꯊꯌꯥꯏꯅꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ꯫ ꯏꯃꯨꯡꯗ ꯑꯣꯏꯅ ꯂꯦꯡꯁꯤꯟꯁꯤ, ꯃꯄꯥꯟꯁꯤ ꯃꯤꯁꯨ ꯂꯩꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯃꯨꯛꯇꯥꯔꯩ ꯆꯪꯈꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯨ ꯅꯣꯛꯏ꯫ ꯃꯁꯛ ꯈꯖꯤꯛ ꯈꯦꯟꯅꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯆꯪꯁꯤ꯫ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯈꯥ ꯊꯪꯕ ꯃꯤ ꯄꯨꯟꯐꯝ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯆꯪꯈꯣꯟ ꯀꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯆꯉꯥꯡ ꯀꯞ ꯑꯃꯃꯝ ꯊꯝꯗꯨꯅ ꯃꯥꯏ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯐꯝꯂꯤ꯫ ꯆꯪꯈꯣꯟ ꯃꯨꯛꯇꯥꯔꯩꯗ ꯇꯞꯅ ꯋꯥ ꯍꯧꯔꯛꯏ꯫ ꯂꯥꯛꯄꯗꯤ ꯀꯝꯗꯧꯔꯤ? ꯑꯅꯥ ꯑꯌꯦꯛꯀꯗꯤ ꯌꯥꯎꯗꯦꯀꯣ? ꯃꯨꯛꯇꯥꯔꯩ ꯆꯉꯥꯡ ꯑꯗꯨ ꯌꯥꯎꯝ ꯑꯃ ꯊꯛꯂꯒ ꯀꯞꯇꯨ ꯃꯈꯥꯗ ꯊꯝꯈꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯈꯪꯗꯦꯅꯦ ꯄꯨꯟꯁꯤꯁꯦ ꯆꯪꯈꯣꯟ, ꯋꯥꯏ ꯍꯥꯏꯕꯗꯤ ꯍꯩꯍꯩꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯛꯄꯗꯤ ꯀꯝꯗꯧꯔꯤ? ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯅꯨꯡꯉꯥꯏꯅꯁꯨ ꯎꯖꯩ ꯍꯥꯏꯔꯤꯕ? ꯆꯪꯈꯣꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯍꯣꯏ, ꯅꯨꯡꯉꯥꯏꯖꯔꯤ꯫ ꯑꯩꯒ ꯅꯛꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯣꯏꯅꯕꯤꯔꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯂꯥꯛꯄ꯫ ꯃꯨꯛꯇꯥꯔꯩ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯥꯡꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯩꯁꯤꯡꯅ ꯃꯥꯡꯍꯟꯗ ꯆꯪꯈꯣꯟꯗꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯖꯤꯛ ꯊꯩꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯧꯔꯛꯏ꯫ ꯂꯥꯛꯄ꯫ ꯃꯨꯛꯇꯥꯔꯩ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯥꯡꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯩꯁꯤꯡꯅ ꯃꯥꯡꯍꯟꯗ ꯆꯪꯈꯣꯟꯗꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯖꯤꯛ ꯊꯩꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯧꯔꯛꯏ꯫ ꯂꯥꯛꯄ꯫ ꯇꯥꯛꯄꯤꯌꯨ, ꯍꯥꯏꯅꯤꯡꯕꯗꯨ ꯆꯤꯡꯅꯗꯅ ꯂꯥꯛꯄ꯫ ꯃꯨꯛꯇꯥꯔꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯆꯤꯡꯂꯒ ꯍꯣꯟꯗꯣꯛꯇꯨꯅ ꯆꯪꯈꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯄ, ꯄꯨꯟꯁꯤꯁꯦ ꯊꯥꯛ ꯑꯃꯗꯒꯤ ꯍꯟꯊꯅ ꯍꯤꯡꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯍꯤꯡꯂꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯁꯥꯒꯤ ꯊꯧꯅꯥꯅ ꯋꯥꯈꯜ ꯂꯧꯁꯤꯡꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯒꯤ ꯍꯥꯏꯕ ꯃꯤꯡꯆꯠ ꯆꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤꯗꯤ ꯄꯥꯟꯗꯝꯅꯤ, ꯅꯪꯒꯤꯗꯤ ꯑꯣꯏꯗꯕ꯭ꯔꯥ? ꯆꯪꯈꯣꯟ ꯃꯥꯏꯊꯣꯡꯗꯒꯤ ꯃꯤꯅꯣꯛꯇꯨ ꯃꯥꯡꯍꯟꯗ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯇꯦꯜꯂꯤꯗꯣ ꯂꯥꯛꯄ꯫ ꯄꯨꯟꯁꯤ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯅꯨꯡꯁꯤꯅꯕ ꯃꯤꯅꯨꯡꯁꯤ ꯑꯁꯤꯇꯕꯨ ꯄꯥꯝꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯊꯥꯅ ꯋꯥꯈꯜꯕꯨ ꯃꯪꯂꯥꯛꯅꯍꯟꯗ ꯑꯍꯤꯡ ꯇꯨꯝꯈꯨꯜ ꯇꯥꯟꯕ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯖꯔꯤꯕ ꯂꯥꯛꯄ꯫
ꯆꯪꯈꯣꯟꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯨꯛꯇꯥꯔꯩ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯪꯂꯛꯀꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯃꯨꯛꯇꯥꯔꯩꯅꯤ꯫ ꯋꯥ ꯃꯆꯨ ꯁꯪ ꯁꯪꯗꯨꯅ ꯊꯩ ꯊꯩꯗꯨꯅ ꯃꯥꯅꯕ ꯉꯥꯡꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯨꯛꯇꯥꯔꯩ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤꯅꯤ, ꯄꯨꯟꯁꯤ ꯁꯥꯡꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯩꯋꯥꯅꯤꯅꯦ ꯃꯗꯨꯃ꯫ ꯅꯣꯛꯄꯗꯨ ꯈꯖꯤꯛ ꯇꯞꯊꯥ ꯃꯈꯥ ꯇꯥꯏ, ꯑꯩꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯗ ꯅꯪꯗꯤ ꯄꯨꯡꯉꯛ ꯉꯛꯑꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯁꯦ ꯀꯩꯁꯨ ꯀꯔꯨꯕ ꯋꯥ ꯂꯩꯕꯒꯤ ꯅꯠꯇꯦꯗ, ꯑꯗꯨꯕꯨ ꯋꯥ ꯑꯃ ꯅꯪꯉꯣꯟꯗ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯈꯟ ꯀꯅꯥꯁꯨ ꯍꯧꯗ ꯏꯇꯣꯝꯇ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯆꯪꯈꯣꯟ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤ ꯍꯥꯏꯕꯒꯨꯝ ꯃꯨꯛꯇꯥꯔꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯨꯛꯇꯥꯔꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯖꯤꯛ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯁꯤꯜꯂꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯁꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯄꯥ ꯃꯆꯥ ꯍꯧꯖꯤꯛꯁꯨ ꯎꯪꯈꯠꯅꯍꯧꯔꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯃ ꯂꯣꯏꯁꯤꯟꯅꯔꯨꯕ ꯅꯨꯃꯤꯠꯇꯒꯤ ꯅꯣꯡꯃ ꯀꯥꯡꯗꯦ ꯃꯄꯥ ꯃꯆꯥ ꯎꯪꯈꯠꯅꯔꯤꯕ꯫ ꯆꯪꯈꯣꯟ ꯋꯥ ꯉꯥꯡꯗꯦ꯫ ꯃꯥꯏꯊꯣꯡꯗ ꯏꯇꯤꯡ ꯇꯤꯡꯅ ꯃꯨꯛꯇꯥꯔꯩꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯨꯛꯇꯥꯔꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯊꯗꯨꯅ ꯆꯪꯈꯣꯟꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯆꯪꯈꯣꯟ, ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯃꯥꯒꯤ ꯊꯃꯣꯏꯅ ꯀꯅꯥꯕꯨ ꯈꯟꯖ? ꯆꯪꯈꯣꯟꯗꯨ ꯐꯤꯡꯅ ꯃꯨꯛꯇꯥꯔꯩꯒꯤ ꯋꯥꯗꯨ ꯊꯠꯂꯛꯏ, ꯂꯥꯛꯄ, ꯋꯥꯔꯤꯗꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯁꯥꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ? ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝꯕꯗꯤ ꯏꯪꯅ ꯆꯤꯛꯅ ꯋꯥꯈꯜ ꯃꯪꯂꯥꯛꯅꯗ ꯑꯍꯤꯡ ꯇꯨꯡꯀꯨꯜ ꯇꯥꯟꯕ ꯑꯁꯤꯅꯤ ꯍꯥꯏꯕꯁꯦ꯫ ꯐꯤꯡꯈꯤꯅꯨꯅꯤ ꯆꯪꯈꯣꯟ, ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯍꯥꯏꯕꯅꯤ꯫ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯈꯪꯂꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯪ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯆꯥ ꯏꯕꯨꯡꯉꯣꯗꯤ ꯄꯨꯛꯅꯤꯡꯅ ꯂꯝꯖꯤꯡꯗꯨꯅ ꯆꯠꯄ ꯃꯤꯑꯣꯏꯅꯤ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝ ꯑꯗꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯤꯔꯥꯏꯕꯤꯔꯦ꯫ ꯀꯔꯤꯒꯤ? ꯃꯆꯥ ꯏꯕꯦꯝ ꯇꯥꯏꯕꯪ ꯈꯣꯡꯕꯤꯒꯤꯗꯃꯛ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯅꯪꯒ ꯃꯣꯏꯔꯥꯡꯒꯒꯤ ꯃꯔꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯅꯪ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ? ꯆꯪꯈꯣꯟ ꯃꯨꯛꯇꯥꯔꯩꯗꯒꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯅꯥꯀꯟꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡ꯫ ꯃꯨꯛꯇꯥꯔꯩ ꯃꯈꯥ ꯇꯥꯏ, ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯛꯇꯣꯛꯄ ꯉꯝꯕ, ꯑꯗꯨꯛ ꯅꯛꯅꯅ ꯂꯣꯏꯅꯔꯤꯕ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯍꯥꯠꯄ ꯉꯝꯕ, ꯑꯗꯨꯒꯨꯝꯂꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯂꯥꯛꯄꯗꯒꯤ ꯅꯪꯅ ꯊꯝꯂꯤꯕ ꯊꯥꯖꯕꯗꯨꯗꯤ ꯅꯆꯥꯁꯨ ꯃꯥꯡ ꯃꯤꯆꯥꯁꯨ ꯆꯠꯈꯤ, ꯅꯅꯤꯡ ꯅꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯣ ꯍꯥꯏꯕꯗꯨꯅꯤꯅꯦ ꯅꯪꯅ ꯇꯧꯍꯧꯒꯗꯧꯕꯗꯣ꯫ ꯋꯥꯈꯜꯗ ꯇꯤꯟ ꯆꯪꯗꯨꯅ ꯃꯀꯣꯟ ꯁꯥꯗꯨꯅ ꯂꯩꯔꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯍꯣꯡꯗꯣꯛꯇ ꯑꯗꯨꯃꯛ ꯂꯩꯔꯝꯂꯕꯗ ꯆꯪꯈꯣꯟꯗꯨ ꯅꯣꯛꯅꯤꯡꯗꯅ ꯃꯆꯤꯟꯕꯥꯜꯗꯨ ꯏꯟꯈꯠꯂꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯧꯕ ꯅꯠꯇꯦꯅꯦ ꯂꯥꯛꯄ꯫ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯅ ꯄꯨꯝꯅꯃꯛ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯥꯒꯤ ꯂꯧꯁꯤꯡ ꯋꯥꯈꯜ ꯌꯧꯅ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅ ꯋꯥꯈꯜ ꯈꯟꯊꯗꯅ ꯊꯕꯛ ꯇꯧꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯤꯡꯆꯠ ꯈꯛꯇꯅꯤ ꯆꯥꯏꯊꯔꯛꯀꯗꯧꯕ꯫ ꯑꯗꯨꯒ ꯅꯪꯅ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯄꯨꯁꯤꯟꯗꯨꯅ ꯅꯩꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯑꯗꯨꯒ ꯍꯪꯗꯨꯅꯁꯨ ꯈꯪꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯅꯁꯥꯅ ꯂꯥꯛꯇꯨꯅ ꯀꯣꯠꯇꯨꯅ ꯃꯨꯟꯗꯨꯅ ꯃꯤꯅꯝꯗꯨꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯅꯥꯗꯣꯝ ꯁꯦꯝ, ꯑꯗꯨꯒ ꯑꯩꯕꯨ ꯂꯝꯁꯤꯟꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗ ꯌꯧꯍꯟꯒꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ꯫ ꯃꯥꯒꯤ ꯃꯤꯊꯤꯡꯒꯥꯏ ꯍꯨ ꯆꯦꯟꯕ ꯋꯥꯍꯩꯗꯨ ꯆꯪꯈꯣꯟꯅ ꯇꯨꯕꯠ ꯀꯛꯇꯨꯅ ꯋꯥ ꯉꯝꯅ ꯉꯥꯡꯂꯛꯂꯕꯗꯨꯗꯗꯤ ꯃꯨꯛꯇꯥꯔꯩ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯂꯥꯛꯄ, ꯅꯪꯅ ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯏꯆꯥ ꯏꯕꯦꯝꯃꯕꯨ ꯀꯣꯟꯅ ꯊꯪꯗ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯑꯅꯝ ꯀꯟꯕ ꯇꯧꯔꯛꯀꯗꯧꯕ ꯇꯧꯍꯩꯗꯕ ꯃꯇꯧ ꯑꯗꯨꯒꯤ ꯏꯆꯥꯕꯨ ꯀꯜꯍꯧꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯆꯪꯈꯣꯟ ꯃꯁꯥꯗꯨ ꯈꯖꯤꯛ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ, ꯉꯣꯝꯂꯥꯛꯄꯅ ꯁꯥꯔꯤꯕ ꯋꯥꯐꯝꯗꯨ ꯃꯐꯝ ꯑꯣꯟꯅꯔꯕ ꯃꯥꯜꯂꯤ꯫ ꯃꯨꯛꯇꯥꯔꯩ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯔꯧ ꯂꯩꯅ ꯆꯪꯈꯣꯟꯗ ꯌꯦꯡꯂꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯂꯥꯛꯄ, ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯗꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯈꯪꯉꯤꯅꯤ꯫ ꯉꯥꯛꯄꯤꯒꯅꯤ, ꯈꯪꯂꯤꯕꯁꯤꯅ ꯀꯔꯤꯅꯣ, ꯑꯗꯨꯒ ꯑꯩꯅ ꯀꯝꯗꯧꯅ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯂꯥꯛꯄ? ꯃꯨꯛꯇꯥꯔꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈꯤ ꯂꯦꯞꯇꯨꯅ꯫ ꯑꯩꯕꯨ ꯋꯥꯀꯥꯏ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯣꯏꯅ ꯈꯜꯂꯕ ꯃꯥꯜꯂꯤ ꯂꯥꯛꯄꯅ꯫ ꯑꯗꯨꯕꯨꯅꯤ ꯂꯥꯛꯄ, ꯏꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯃꯃꯥꯡꯉꯩꯅ ꯃꯃꯥꯡꯉꯩꯅꯤ ꯁꯛ ꯃꯥꯏ ꯌꯦꯡꯅꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯄꯥꯝꯃꯨꯏ ꯍꯥꯏꯖꯔꯤꯕ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ
ꯅꯆꯥ ꯑꯣꯏꯕꯅ ꯍꯥꯏꯖꯕꯅꯤꯀꯣ ꯏꯆꯥ ꯅꯨꯄꯤ ꯄꯣꯛꯄ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯗꯨꯅ ꯆꯠꯅꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ꯫ ꯆꯪꯈꯣꯟ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯊꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯑꯍꯣꯏ ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ꯫ ꯃꯇꯥꯔꯣꯏ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯆꯠꯂꯝꯗꯥꯏꯗꯨ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯕꯗ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯂꯩꯔꯤꯕ ꯄꯤꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯊꯣꯡ ꯄꯅꯥ ꯊꯥꯔꯤꯗꯤ? ꯑꯉꯣꯝ ꯂꯥꯛꯄ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯏꯄꯥ ꯂꯥꯛꯄꯅ ꯀꯅꯥꯁꯨ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯆꯥ ꯏꯕꯦꯝꯃ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯃꯤꯀꯨꯞ ꯐꯥꯅ ꯃꯈꯥ ꯇꯥꯅ ꯂꯩꯊꯔꯝꯗꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯊꯪꯅꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯏꯍꯧꯔꯛꯏ ꯀꯞꯆꯦꯠꯄꯤ ꯑꯣꯏꯕꯅ ꯄꯤꯠꯂꯨꯗ ꯄꯤꯔꯥꯡꯁꯨ ꯃꯁꯥꯗꯨ ꯂꯩꯇꯥꯗ ꯇꯧꯐꯝ ꯈꯪꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯨꯔ ꯁꯨꯔ ꯇꯛꯅꯗꯨꯅ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯖꯩ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯒꯤ ꯃꯍꯨꯠ ꯏꯃꯨꯡꯂꯣꯝꯗ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯈꯣꯡꯊꯥꯡꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯊꯣꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯤꯡꯖꯤꯜꯂꯗꯨꯅ ꯐꯃꯨꯡꯗ ꯎꯞꯁꯤꯟ ꯑꯣ ꯈꯣꯡꯅ ꯀꯞꯄꯤ ꯂꯩꯀꯣꯜ ꯉꯥꯟꯕꯤꯗꯨ꯫ ꯃꯄꯥꯟꯗ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯦꯝꯕꯤꯗꯨ ꯃꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯛꯃꯤꯜꯂꯛꯇ꯭ꯔꯕꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯥꯒꯤ ꯊꯣꯡꯗꯨ ꯄꯣꯅꯥꯗꯤ ꯊꯥꯔꯝꯗꯕꯅ ꯊꯦꯝꯕꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯀꯩꯗꯧꯕꯤꯔꯒꯦ? ꯁꯦ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯊꯦꯝꯕꯤ ꯃꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯏ ꯋꯥꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯀꯞꯄ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯀꯨꯝꯒꯤ ꯀꯨꯃꯣꯟ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯗ ꯌꯧꯔꯛꯂꯤ꯫ ꯀꯨꯝꯒꯤ ꯑꯔꯣꯏꯕ ꯀꯨꯃꯣꯟ ꯂꯝꯇꯥ ꯊꯥ ꯑꯣꯏꯔꯔꯤ꯫ ꯃꯥꯂꯪꯕꯅ ꯃꯅꯤꯡ ꯇꯝꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯁꯤꯠꯂꯕ ꯂꯝꯇꯥꯒꯤ ꯅꯨꯃꯤꯠ꯫ ꯄꯨꯛꯅꯤꯡ ꯏꯊꯛ ꯍꯧꯍꯟꯊꯥ ꯂꯥꯡꯂꯔꯦ ꯄꯨꯛꯅꯤꯡꯅ ꯋꯥꯈꯜꯁꯨ ꯍꯧꯕꯤꯗꯨꯅ꯫ ꯂꯝꯇꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯍꯩꯖꯤꯡꯄꯣꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨ ꯃꯍꯧꯁꯥꯗꯒꯤ ꯀꯥ ꯍꯦꯟꯅ ꯃꯥꯂꯪꯕꯗꯨ ꯃꯉꯥꯎ ꯊꯤꯈ꯭ꯔꯦ꯫ ꯍꯨꯝꯂꯔꯤ ꯌꯥꯆꯪꯕꯒꯤ ꯃꯇꯝꯗ ꯇꯝꯌꯥꯗ ꯁꯅꯥ ꯃꯆꯨꯅ ꯑꯇꯤꯌꯥꯒꯤ ꯃꯁꯛ ꯑꯣꯜꯍꯟꯈ꯭ꯔꯕ ꯃꯇꯝ ꯑꯣꯏꯔꯕꯗ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗꯨ ꯏꯔꯥꯡ ꯂꯥꯡꯂꯤ꯫ ꯑꯔꯥꯡꯐꯝ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯍꯌꯦꯡꯒꯤꯗꯃꯛ ꯁꯤꯜꯂꯤ ꯂꯥꯡꯂꯤ ꯁꯨꯃꯥꯡꯗ ꯃꯥꯡꯒꯣꯟꯗ ꯁꯪꯒꯣꯏꯗ꯫ ꯃꯈꯜ ꯃꯆꯨꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛ ꯄꯨꯊꯣꯛꯇꯨꯅ ꯈꯜꯂꯤ ꯌꯦꯡꯍꯜꯂꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯏꯔꯨꯂꯤꯅ ꯄꯥꯏꯈꯠꯇꯨꯅ ꯇꯥꯛꯂ ꯇꯥꯛꯂꯒ ꯂꯤꯛꯂꯥꯏꯁꯨ ꯃꯅꯤꯡ ꯃꯃꯥꯡ ꯆꯦꯟꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯏꯜꯂꯔꯤ꯫ ꯑꯆꯤꯛꯄꯗ ꯄꯥꯝꯖꯕꯤꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯂꯕ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯃꯇꯧ ꯑꯃ ꯑꯣꯏꯔꯕꯗꯨꯗꯗꯤ ꯃꯥ ꯃꯀꯣꯛꯇꯨ ꯆꯤꯛꯂꯕꯅꯤ꯫ ꯏꯔꯨꯂꯤ ꯐꯤꯁꯤꯡꯗꯨ ꯃꯆꯥꯗ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯁꯤꯃꯗꯤ ꯏꯆꯥꯊꯣꯏꯗ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯁꯤꯟꯅꯈ꯭ꯔꯦꯗ꯫ ꯅꯥꯀꯟꯗꯒꯤ ꯃꯩꯔꯤ ꯃꯆꯨꯒꯤ ꯐꯤꯗꯨ ꯄꯥꯏꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯁꯤꯃꯁꯨ ꯌꯥꯝꯅ ꯐꯖꯩꯅꯦ ꯂꯤꯛꯂꯥꯏ ꯐꯖꯗ꯭ꯔꯣ ꯁꯤꯕꯣ? ꯂꯤꯛꯂꯥꯏꯁꯨ ꯐꯤ ꯑꯗꯨꯕꯨ ꯌꯦꯡ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯥꯝ ꯐꯖꯩꯌꯦ ꯏꯃꯥꯏꯕꯦꯝꯃ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯏ ꯂꯤꯛꯂꯥꯏ꯫ ꯑꯩꯈꯣꯏ ꯃꯆꯥꯏꯕꯤ ꯑꯃꯗꯕꯨ ꯁꯦꯠꯂꯗꯤ ꯏꯃꯥꯏꯕꯦꯝꯃ ꯂꯣꯏꯅ ꯍꯦꯛ ꯐꯖꯕꯅꯤ ꯄꯛꯅꯗꯦ ꯍꯥꯏꯕ ꯃꯆꯨ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯩꯇꯕꯅꯤꯗꯣ꯫ ꯏꯔꯨꯂꯤꯁꯨ ꯅꯣꯛꯂꯗꯨꯅ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨꯗꯤ ꯏꯔꯨꯂꯤ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯤꯗꯅ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯗ ꯌꯦꯡꯖꯩ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯄꯥꯟꯗꯒꯤ ꯊꯤꯜꯂꯛꯏ꯫ ꯑꯍꯨꯝꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯂꯤꯛꯂꯥꯏ ꯃꯄꯥꯟꯗ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯎ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯇꯧꯔꯝꯂꯤꯕ ꯃꯊꯧ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯆꯥ ꯏꯕꯦꯝꯃꯗ ꯍꯥꯏꯔꯛꯏ꯫ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯏꯃꯥ ꯏꯕꯦꯝꯃ ꯃꯆꯥ ꯏꯕꯦꯝꯃ ꯑꯩ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯏꯔꯨꯂꯤ ꯂꯤꯛꯂꯥꯏꯗ ꯌꯦꯡꯗꯨꯅ ꯋꯥꯕꯗ ꯂꯣꯏꯔꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯈꯥꯗ ꯑꯃꯨꯛ ꯃꯥꯡꯗ ꯑꯃꯨꯛ ꯆꯦꯟꯕꯗ ꯏꯆꯥꯁꯦ
ꯂꯤꯛꯂꯥꯏ, ꯅꯪꯁꯨ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯂꯤꯛꯂꯥꯏ ꯇꯍꯥ ꯇꯍꯥ ꯃꯥꯒꯤ ꯃꯆꯥꯏꯕꯦꯝꯃꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃ? ꯑꯩ ꯀꯔꯤꯝꯇ ꯍꯦꯛ ꯋꯥꯗꯤꯌꯦ꯫ ꯃꯆꯥꯏꯕꯦꯝꯃꯒꯤꯅꯤ ꯍꯥꯏꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕꯗ ꯑꯩ ꯑꯋꯥꯕ ꯑꯃꯠꯇ ꯄꯣꯛꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯑꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯤꯌꯦ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯤꯛꯂꯥꯏꯗ ꯌꯦꯡꯖꯩ꯫ ꯂꯤꯛꯂꯥꯏꯁꯨ ꯏꯃꯥꯏꯔꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯏꯔꯨꯂꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤꯗꯤ ꯂꯥꯛꯇꯦ, ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ? ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯍꯥꯏꯔꯛꯄꯅꯤ, ꯊꯕꯛ ꯆꯤꯜꯂꯝꯕꯁꯨ ꯌꯥꯏꯗ꯫ ꯈꯣꯝꯂꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯂꯥꯛꯆꯁꯅꯤ꯫ ꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯖꯕꯅꯤ, ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗ꯫ ꯅꯍꯥꯟꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯍꯦꯛ ꯂꯥꯛꯇꯦꯗꯣ, ꯉꯁꯤꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇꯦꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯏꯔꯨꯂꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯃꯆꯥꯗꯨ ꯃꯄꯨꯛꯅꯤꯡ ꯅꯧꯍꯜꯂꯕ꯭ꯔꯥ ꯈꯟ ꯋꯥꯗꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏꯁꯨ ꯃꯊꯧ ꯌꯥꯝ ꯆꯤꯟꯖꯕꯅꯤ, ꯑꯗꯨꯅ ꯂꯥꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯏꯃꯥꯅ ꯁꯨꯝ ꯎꯅꯤꯡꯕꯒꯤ ꯆꯤꯟꯁꯦ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯤꯛꯂꯥꯏꯗꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯂꯣꯏꯅꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯏꯔꯨꯂꯤꯗ ꯑꯣꯟꯁꯤꯟ ꯅꯣꯂꯨꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯏꯕꯦꯝꯃ, ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯃꯅꯤꯡꯒꯤ ꯀꯥꯔꯣꯝꯗ ꯑꯃꯨꯛꯇꯪ ꯂꯥꯛꯎ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯏꯔꯨꯂꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠ ꯃꯆꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯄꯥꯕꯨꯡꯅ ꯀꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯃꯥ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ꯫ ꯂꯤꯛꯂꯥꯏ, ꯅꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯏꯃꯥꯏꯕꯦꯝꯃ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯏꯔꯨꯂꯤꯁꯨ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯤꯛꯂꯥꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯏꯕꯦꯝꯃ, ꯑꯩ ꯈꯨꯟꯖꯤꯟ ꯐꯥꯎꯕ ꯊꯣꯛꯂꯨꯈꯤꯒꯦ, ꯑꯁꯣꯝꯒꯤ ꯃꯤ ꯂꯥꯛꯂꯤ꯫ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯔꯛꯏ ꯍꯥꯏꯗꯅ ꯏꯄꯟ ꯀꯥꯔꯨꯅ ꯇꯝꯂꯛꯏ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯇꯍꯥ ꯇꯍꯥ ꯂꯤꯛꯂꯥꯏꯕꯨ ꯈꯥꯝꯗꯨꯅ, ꯅꯪ ꯅꯇꯣꯝꯇ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯅꯨꯄꯥ ꯃꯆꯥ ꯑꯃ ꯍꯧꯔꯒ ꯆꯠꯂꯨ ꯂꯤꯛꯂꯥꯏ꯫ ꯃꯤꯁꯤꯡꯁꯦ ꯐꯅ ꯀꯅꯥꯁꯨ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ, ꯅꯇꯣꯝꯇꯗꯤ ꯊꯣꯛꯈꯤꯅꯨ꯫ ꯄꯤꯕꯥ ꯑꯃꯒ ꯑꯣꯏꯅ ꯊꯣꯛꯂꯒꯦ, ꯃꯥ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯩ ꯊꯣꯛꯂꯨꯈꯤꯒꯦ ꯃꯆꯥꯏꯕꯦꯝꯃ꯫ ꯂꯤꯛꯂꯥꯏꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯐꯃꯨꯡꯗ ꯐꯝꯂꯝꯕ ꯅꯨꯄꯤꯗꯣ ꯐꯃꯨꯡꯗꯒꯤ ꯊꯨꯅ ꯀꯨꯝꯊ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯎꯗ ꯎꯔꯗꯗꯧꯅ, ꯑꯗꯨꯕꯨ ꯈꯨꯟꯖꯤꯟꯕꯨ ꯎꯕꯒꯤ ꯃꯍꯨꯠ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯑꯣꯏꯅ ꯎꯔꯗꯨꯅ ꯄꯤꯁꯨꯝꯗꯨ ꯁꯨꯞꯆꯤꯜꯂꯗꯨꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯛꯏ꯫ ꯑꯩꯕꯨ ꯃꯥꯒ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦꯗ꯫ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯒꯟꯗꯕꯅꯤ꯫ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯜꯂꯤꯕꯗꯣ ꯆꯨꯝꯂꯦ ꯈꯟ ꯑꯗꯨꯝ ꯂꯩꯖꯕꯅꯤ꯫ ꯑꯁ, ꯑꯩ ꯁꯨꯝ ꯇꯟꯁꯤꯜꯂꯛꯑꯦꯗ꯫ ꯀꯗꯥꯏꯗꯒꯤ ꯊꯥꯡꯖꯤꯟꯗꯨꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯅꯪꯕꯨ ꯏꯕꯦꯝꯃ? ꯃꯁꯥꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯕꯥꯛꯅ ꯄꯥꯛꯂꯥꯎꯅ ꯊꯥꯖꯤꯟꯖꯩ꯫ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯤ꯫ ꯏꯕꯦꯝꯃ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦꯗ꯫ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯏ ꯍꯥꯏꯔꯤꯕꯗꯨꯅ ꯃꯥ ꯌꯥꯎꯕꯖꯥꯠꯂꯥ? ꯏꯃꯥꯏꯔꯦꯝꯕꯤ ꯃꯀꯣꯛꯇꯨ ꯅꯥꯛ ꯌꯦꯠ ꯍꯥꯏꯔꯒ ꯏꯂꯥꯡ ꯂꯥꯡꯂꯤꯕ ꯊꯃꯣꯏ ꯑꯗꯨ ꯇꯞꯊꯕ ꯍꯩꯕꯤ ꯄꯨꯛꯅꯤꯡ ꯑꯗꯨꯅ ꯆꯩꯖꯩ꯫ ꯏꯕꯦꯝꯃ, ꯉꯥꯎꯒꯅꯨ꯫ ꯀꯗꯥꯏꯗꯒꯤ ꯌꯧꯔꯛꯀꯗꯧꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯂꯝꯍꯦꯟꯕꯤ ꯑꯣꯏꯗꯨꯅ ꯃꯤꯠꯅ ꯍꯟꯅ ꯌꯦꯡꯂꯣꯏ ꯈꯟꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯁꯨꯝ ꯁꯣꯜꯂꯤꯕ? ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ, ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯤ, ꯃꯤꯄꯥꯏꯍꯜꯂꯤ꯫ ꯋꯥꯈꯜꯅꯗꯤ ꯁꯤꯡꯅꯁꯦ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯨꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯔꯤ꯫ ꯃꯃꯥꯡꯗ ꯏꯀꯥꯏ ꯊꯤꯕꯤꯁꯨ ꯑꯣꯏꯒꯅꯨ꯫ ꯑꯩꯕꯨ ꯁꯤꯡꯅꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ? ꯂꯝꯍꯦꯟꯕꯤ ꯊꯃꯣꯏ ꯅꯪꯕꯨ ꯀꯥꯎꯒꯅꯨ꯫ ꯑꯩꯕꯨ ꯋꯥꯔꯧꯅ ꯁꯤꯡꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯏꯃꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯑꯣꯏꯕ ꯉꯝꯖꯧ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨ ꯋꯥꯔꯛꯄ ꯍꯩꯇꯕꯤ ꯊꯃꯣꯏ ꯅꯪꯁꯨ ꯀꯥꯎꯒꯅꯨ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯃꯤꯅꯣꯛ ꯑꯗꯨ ꯃꯪꯍꯟꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯥꯅꯤ, ꯑꯩ ꯏꯃꯥꯏꯔꯦꯝꯕꯤꯅꯤ꯫ ꯑꯩꯕꯨ ꯀꯅꯥꯅꯤ ꯈꯜꯂꯤꯕꯅꯣ ꯃꯆꯥꯏꯕꯨꯡꯉꯣ? ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯕ ꯍꯩꯕꯤ ꯃꯥꯟꯕ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯂꯤ꯫ ꯑꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯀꯥꯗꯨꯒꯤ ꯃꯃꯥꯡ ꯏꯊꯪ ꯊꯪꯕꯗ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯏ ꯑꯅꯤ ꯄꯥꯟꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛ ꯎꯄꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯔꯣꯜ ꯅꯥꯏꯅ ꯃꯄꯣꯞ ꯆꯥꯅ ꯎꯄꯨ ꯀꯥ ꯈꯨꯗꯤꯡꯒꯤ ꯊꯝꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯏ꯫
ꯃꯈꯥꯏ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯄ ꯑꯔꯨꯕ ꯄꯣꯠ ꯆꯩ ꯍꯥꯞꯅꯕ ꯀꯥ ꯑꯗꯨ ꯇꯞꯅ ꯆꯤꯡꯊꯣꯛꯇꯨꯅ ꯍꯥꯡꯗꯣꯛꯏ꯫ ꯃꯈꯨꯠꯇꯨ ꯍꯨꯝꯖꯤꯜꯂꯒ ꯐꯤ ꯑꯉꯧꯕꯅ ꯅꯤꯡꯊꯤꯅ ꯌꯣꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯧꯊꯣꯛꯏ꯫ ꯌꯣꯝꯂꯤꯕ ꯐꯤ ꯑꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯖꯩ꯫ ꯃꯥꯅꯤ, ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯌꯥꯏꯗ ꯈꯨꯠꯅ ꯂꯣꯟꯗꯨꯅ ꯂꯩ ꯃꯌꯦꯛ ꯍꯛꯄ ꯔꯨꯃꯥꯜ ꯑꯗꯨꯅꯤ꯫ ꯃꯥꯅꯤ, ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯊꯦꯝꯅ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠꯇ ꯃꯤꯔꯥꯏꯕꯤꯔꯝꯂꯕ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯍꯜꯒꯤ ꯔꯨꯃꯥꯜ ꯑꯗꯨꯅꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯄꯨꯛꯅꯤꯡꯗ ꯁꯣꯟꯈꯤ꯫ ꯀꯅꯥꯗꯁꯨ ꯅꯨꯡꯁꯤꯕ ꯎꯠꯄ ꯍꯩꯇꯕ ꯅꯇꯧꯗꯨ ꯑꯣꯜꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯍꯩꯇꯕ ꯑꯅꯝ ꯀꯟꯕ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯂꯝꯍꯦꯟꯕꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯗꯅ ꯏꯟꯁꯤꯜꯂꯤ꯫ ꯃꯆꯥꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯕꯤꯔꯝꯃꯨ꯫